Waithou Leikai Tarukta Thaknaba Esing Phangdabagi Maiyokta National Highway 102 Pung Nifunipangi Lambi THINGBEI KHONGJANG CHANGSINGANI TOURAMBA YANABA PURAKTUNA HANTOKLE HAIRI Waithou Educated Youth Association Wewa Amadi Waithou Apunba Maira Paibigi Maikai Digi Thadorakpa Chirolamada Haukiba December Lisinganiga Kunmanga Degi Hauraga Waithou Leikai Tarukta Matam Kuina Thaknaba Esing Phangdabagi Maiyokta Mari Lainaba Department Singda Memorandum Kaya Piduna Khongjang Changsinduna Laki Amadi Yanaba Puraktuna PACD Department na January ki tarik kun lisinganiga kuntaruktagi pipe tingbagi thabak hauki aduga phit chanirom pipe tingba horamlaba matung khanghongdana January ki tarik kunthra NHIDCL na pipe tingbagi thabak asi thingjinkhibani athingba asi lokthok pinaba kayarak haizarabasu tabiraktabadagi khoisaunaraba praja singna March ki tarik 13 amadi 13 asi National Highway 102 asi lambi tingbagi khongjang changsilagani haina Waithou apunba mara paibe amadi the Waithou Educated Youth Association Weya Club na lauthokibani adubu ngarang ayuk pung 8 tabadagi hauraga numidang waidam pung manga makai fauba round ahum lakthokna wari sanaki wari sanabaduda PSED Department NHIDCL Thobal DC SGC SDPO Thobal amadi OC Thobal na government site gi sarukyaki fanakuina wari sanaraba matungda mamaithangda pung manga makai adwaida Jun Paubagi Manungda water pipeline tingba loiduna Waithou gi akoibada khundariba praja singda ising pithakpa haina khongjang loisinga yana kibani haidi yasinaba si puraknaba hotnabada achoba daita laukiba Thobal police team amadi official pumnamapu wewa amadi Waithou apunba mara paibigi maikei degi thagatpa phongdorakle